ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯟꯕ ꯑꯃꯨꯊꯣꯏ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯈꯨꯜꯗꯨꯗ ꯑꯃꯨꯊꯣꯏꯃꯨꯛ ꯇꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯆꯥꯔꯒ ꯇꯨꯝꯕ, ꯀꯅꯥꯝꯇꯅ ꯄꯥꯈꯣꯟ ꯍꯥꯏꯔꯛꯇꯕ, ꯊꯕꯛ ꯍꯥꯏꯔꯛꯇꯕꯁꯤꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯨꯊꯣꯏꯒꯤ ꯈꯨꯇꯟ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯊꯥꯗꯤ ꯌꯥꯝ ꯁꯥꯖꯩ꯫ ꯑꯃꯨꯊꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯌꯥꯝ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯐꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯖꯔꯕꯁꯨ ꯁꯅꯥꯔꯩꯅꯗꯤ ꯁꯨꯛꯌꯥ ꯌꯥꯕꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯅ, "ꯑꯃꯨꯊꯣꯏ, ꯅꯪꯁꯤ ꯏꯀꯥꯏꯕꯗꯤ ꯍꯥꯏꯐꯦꯠ ꯈꯪꯗꯕ ꯖꯥꯠꯅꯤꯍꯦ꯫ ꯃꯤ ꯑꯃꯅꯤ ꯀꯥꯏꯅ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯩꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯦꯅꯦ꯫ ꯅꯁꯛꯇꯨꯒ ꯀꯨꯆꯨꯗꯨꯒ ꯏꯀꯥꯏꯗ꯭ꯔꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯈꯪꯂ ꯐꯥꯎꯕ ꯑꯗꯨꯝ ꯏꯇꯨꯡꯁꯤꯗ ꯀꯣꯏꯅꯤꯡꯅꯩꯗꯨꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ ꯄꯥꯟꯒꯦ? ꯍꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯑꯩꯉꯣꯟꯗꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ, ꯃꯤꯌꯥꯝꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯒꯗꯕꯅꯦ꯫ ꯃꯩ ꯊꯥꯕ, ꯁꯛꯊꯤꯕ, ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ?" ꯃꯃꯥꯟꯅꯕꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯃꯨꯊꯣꯏ ꯏꯀꯥꯏꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ, ꯄꯥꯝꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯃꯨꯊꯣꯏ ꯇꯨꯝꯂꯤ ꯆꯥꯛꯐꯨꯜꯗ ꯆꯥꯗꯨꯅ꯫ "ꯑꯃꯨꯊꯣꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ?" "ꯑꯁ, ꯀꯣꯏꯃꯥꯁꯤꯗꯤ ꯍꯦꯛꯇ ꯇꯨꯝꯕꯁꯤꯗꯕ, ꯃꯪꯁꯤꯅ ꯀꯔꯤ ꯃꯪꯅꯣ? ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯃꯪꯉꯤꯁꯤꯕꯣ? ꯅꯪꯅ ꯇꯨꯝꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯂꯣ? ꯍꯥ, ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯃꯪꯁꯤ ꯀꯔꯤꯅꯣ? ꯍꯥꯟꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯑꯗꯨꯝ ꯎꯏ, ꯑꯗꯨꯒ ꯃꯈꯥꯁꯨ ꯑꯗꯨꯝ ꯁꯝꯊꯅ ꯎꯏ꯫ ꯁꯤꯒꯤ ꯃꯪꯁꯦ ꯍꯦꯛ ꯃꯪꯂꯕ ꯑꯩ ꯁꯨꯡꯍꯧ ꯍꯧꯒꯠꯅꯤꯡꯗꯦ ꯏꯃꯥ." "ꯑꯣ, ꯑꯃꯨꯛ ꯆꯥꯔꯒ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ, ꯑꯃꯨꯛ ꯆꯥꯔꯒꯅꯦ ꯇꯨꯝꯃꯣꯕ꯫ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ, ꯏꯁꯨꯒꯥꯇꯣ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯅꯥꯍꯟꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯤꯔꯕꯗꯧꯅ꯫ ꯏꯃꯥ, ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯄꯨꯁꯜꯂꯛꯑꯁꯨ ꯄꯨꯁꯤꯜꯂꯛꯄ ꯌꯥꯏ, ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ, ꯑꯩꯒꯤ ꯂꯝꯕ ꯆꯥꯟꯅꯒꯗꯕꯗꯣ ꯊꯤꯕꯩ ꯋꯥꯅꯤ." "ꯑꯣ, ꯐꯃꯨꯡꯗ ꯊꯤꯕꯅꯗꯤ ꯐꯪꯂꯣꯏꯅꯦ ꯑꯃꯨꯊꯣꯏ꯫ ꯍꯥ, ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯅ ꯅꯄꯥꯒ ꯅꯄꯨꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯁꯥ ꯆꯥꯎꯔꯤꯕꯗꯣ ꯈꯔꯗꯁꯨ ꯍꯟꯊꯒꯗꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯅꯥꯔꯩꯅꯁꯨ ꯍꯦꯛ ꯄꯥꯝꯒꯗꯕ." "ꯏꯁ, ꯋꯥꯔꯤꯒꯗꯤ." "ꯍꯩ, ꯋꯥꯔꯤ ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯔꯤ ꯅꯠꯇꯦꯀꯣ." ꯑꯃꯨꯊꯣꯏ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯗꯨꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯃꯥꯅ ꯃꯪꯂꯤꯕ ꯃꯪꯁꯤ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯅ ꯃꯄꯨ ꯆꯪꯂꯛꯏ꯫ "ꯏꯁꯨꯕꯨ, ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯎꯪꯗꯨ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦꯅꯦ? ꯍꯥ, ꯇꯨꯝꯁꯤꯠ ꯐꯥꯗꯕ꯭ꯔꯣ ꯏꯁꯨꯕꯣ?" "ꯄꯨꯄꯨ, ꯃꯪꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯪꯅꯕ꯭ꯔꯣ? ꯑꯗꯨꯁꯨ ꯍꯥꯟꯅ ꯃꯪꯈꯤ ꯃꯪꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ?" "ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯗꯨꯃꯥꯏꯅꯒ ꯃꯪꯕ꯭ꯔꯣꯅꯦꯍꯦ?" "ꯍꯣꯏ ꯄꯨꯄꯨ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ, ꯌꯥꯝꯅꯁꯨ ꯀꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯪꯗꯣ ꯍꯦꯛ ꯃꯪꯂꯕ ꯇꯥꯏꯕꯪꯒ ꯆꯞ ꯃꯥꯟꯅꯩ, ꯍꯧꯒꯠꯅꯤꯡꯗꯦ ꯁꯨꯛꯍꯧꯒ." "ꯀꯔꯤ ꯃꯪꯅꯣꯅꯦ? ꯇꯝꯃꯨꯅꯦ ꯄꯨꯄꯨꯗ ꯏꯁꯨꯒꯤ ꯃꯪꯗꯣ." "ꯄꯨꯄꯨ, ꯑꯩꯒꯤ ꯃꯪꯗꯨꯗ ꯃꯁꯥ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ꯫ ꯌꯥꯝꯅꯁꯨ ꯐꯖꯩ, ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯅꯤ ꯄꯨꯄꯨ, ꯅꯨꯄꯤꯗꯣ ꯎꯆꯦꯛꯀꯨꯝ ꯀꯨꯔꯥꯛꯀꯨꯝꯅ ꯃꯁꯥ ꯄꯥꯜꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯄꯨ ꯄꯨꯕꯤ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ." "ꯑꯣ, ꯑꯗꯨꯅ ꯑꯣꯏꯔꯦ ꯏꯁꯨꯅ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯕꯁꯤꯗꯤ." "ꯂꯣꯏꯗ꯭ꯔꯤ ꯄꯨꯄꯨ, ꯂꯣꯏꯗ꯭ꯔꯤꯌꯦ꯫ ꯃꯈꯥꯁꯨ ꯇꯝꯃꯨꯅꯦ ꯑꯗꯨꯗꯤ." "ꯑꯗꯨꯒꯅꯤ ꯄꯨꯄꯨ, ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯅꯤ, ꯃꯥꯒꯤꯗꯣ ꯑꯁꯦꯡꯕꯅꯤ, ꯇꯥꯏꯕꯪꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯪꯅꯤ." "ꯅꯨꯡꯉꯥꯏꯔꯤꯅꯦ ꯏꯁꯨꯒꯤ ꯃꯪꯁꯤꯗꯤ꯫ ꯃꯈꯥꯗꯤ?" "ꯅꯨꯄꯤꯗꯨꯅ ꯏꯕꯥꯅꯤꯒꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯁꯤ ꯍꯥꯏ, ꯃꯥꯏꯔꯦꯜ ꯃꯅꯨꯡꯗ꯫ ꯃꯪꯗꯨꯗꯗꯤ ꯃꯥꯏꯔꯦꯜ ꯀꯁꯤ ꯄꯨꯄꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯃꯨꯛ ꯆꯥꯎꯏ, ꯆꯦꯡꯒꯨꯝꯁꯨ ꯃꯆꯨ ꯃꯆꯨ ꯌꯥꯝ ꯐꯖꯩ, ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ,
ꯆꯥꯎꯏ ꯏꯃꯥꯅ ꯍꯦꯛ ꯍꯧꯗꯣꯔꯛꯄꯁꯦ ꯃꯥꯅ ꯌꯥꯝ ꯁꯥꯎꯏ ꯃꯥ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯧꯒꯠꯈꯤꯕꯁꯦ ꯃꯥꯕꯨ ꯁꯥ ꯀꯩꯅ ꯆꯥꯒꯦ ꯇꯧꯏ ꯃꯊꯟꯇ ꯌꯥꯝ ꯋꯥꯅ ꯀꯞꯄꯦꯅ ꯍꯥꯏ ꯀꯤꯁꯨ ꯀꯤ ꯍꯥꯏ ꯄꯨꯄꯨ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯅꯤꯡꯉꯤꯁꯤ ꯃꯄꯨꯗꯨ ꯃꯁꯨꯒꯤ ꯃꯪꯒꯤ ꯋꯥꯔꯤꯗꯨꯗ ꯏꯪꯉꯪꯉꯛꯏ ꯃꯁꯨꯁꯤ ꯂꯥꯏꯒ ꯎꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯎꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯨꯒꯤ ꯃꯪꯁꯤ ꯈꯟꯅꯕ ꯌꯥꯕ ꯃꯪꯅꯤꯅꯦ ꯄꯨꯄꯨꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯂꯤꯕꯁꯤ ꯏꯁꯨꯒꯤ ꯃꯪꯗꯧꯅ ꯃꯪꯉꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯤꯅꯦ ꯑꯗꯨꯅꯤ ꯄꯨꯄꯨ ꯑꯗꯣ ꯑꯩꯃꯨꯛ ꯇꯨꯝꯅꯤꯡꯉꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨꯅ ꯑꯩꯗꯣ ꯀꯧꯒꯨꯝ ꯂꯥꯛꯀꯨꯝ ꯍꯦꯛ ꯇꯧꯏ ꯃꯃꯥꯗꯨ ꯇꯥꯔꯝꯂꯤ ꯃꯁꯥꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯟꯕꯒꯤ ꯈꯗ꯭ꯔꯛ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯗꯤ ꯃꯁꯨꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ ꯐꯔꯦꯁꯦ ꯃꯊꯪꯒ ꯃꯪꯂꯛꯇꯕꯗꯤ ꯃꯪꯅꯤ ꯍꯥꯏꯅ ꯊꯦꯝꯃꯨ ꯃꯥꯕꯨ ꯅꯪꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯦꯝꯃꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯄꯨꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯄꯨꯄꯨ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯃꯨꯊꯣꯏ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯤ ꯍꯟꯗꯛꯇꯤ ꯃꯪꯁꯨ ꯀꯌꯥ ꯃꯪꯂꯝꯗꯦ ꯑꯃꯨꯊꯣꯏ ꯃꯪꯂꯕꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕ ꯉꯥꯛꯇ ꯃꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏ ꯆꯥꯛ ꯇꯣꯛꯄꯒ ꯌꯥꯝ ꯀꯟꯅ ꯇꯨꯝꯅꯤꯡꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯍꯥꯟꯅꯒꯤ ꯃꯪꯗꯨ ꯃꯪꯂꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯄꯥꯏꯕꯤ ꯅꯨꯄꯤꯗꯨ ꯀꯞꯇꯨꯅ ꯑꯃꯨꯊꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯊꯣꯏ ꯍꯦꯛ ꯎꯕꯒ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯪ ꯑꯩ ꯊꯅꯝꯂꯒ ꯆꯠꯈꯤꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯩ ꯀꯌꯥꯝ ꯀꯤ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯆꯠꯈꯤꯅꯨꯀꯣ ꯀꯔꯤꯅꯣꯅꯦ ꯑꯩꯁꯦ ꯃꯪꯅ ꯇꯥꯏꯕꯛꯂ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯃꯪꯗꯨꯗꯗꯤ ꯃꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯤꯡ ꯑꯃꯒꯤ ꯃꯇꯝꯁꯤ ꯑꯃꯨꯊꯣꯏꯒꯤ ꯃꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯍꯤ 10 ꯑꯃꯨꯊꯣꯏꯒ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯅꯅꯕ ꯆꯥꯎꯔꯕ ꯃꯔꯦꯜ ꯑꯃꯗ ꯌꯨꯝ ꯁꯥꯔꯝꯃꯤ ꯑꯁ ꯏꯕꯥꯅꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯃꯨꯊꯣꯏ ꯁꯤꯒꯤ ꯀꯥꯁꯤꯗꯅ ꯏꯕꯥꯅꯤꯒꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯀꯥꯗꯅ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯂꯩꯅꯅꯕ ꯑꯗꯣ ꯅꯨꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯦꯜꯁꯦ ꯀꯥꯏꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯎꯒꯤ ꯃ ꯁꯥꯁꯤꯔꯣ ꯇꯜꯂꯤ ꯅꯣꯏꯒꯤ ꯃꯪꯗꯨꯕ ꯌꯨꯝ ꯈꯨꯁꯥꯗꯣ ꯀꯤ ꯇꯦꯛꯇꯧ ꯃꯥꯜꯂꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯇꯨꯝꯈꯤꯅꯨꯀꯣ ꯇꯨꯝꯂꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯃꯣ ꯅꯪꯅ ꯇꯨꯝꯈ꯭ꯔꯗꯤ ꯍꯧꯗꯣꯛꯄ ꯇꯥꯗꯤꯌꯦ ꯍꯣꯏ ꯇꯨꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯂꯩꯔꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯌꯥꯎꯖꯔꯦ ꯑꯃꯨꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪꯗꯨ ꯂꯩꯔꯤꯉꯩ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯁꯥꯟꯅꯔꯤꯉꯩ ꯑꯆꯧꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯣꯏꯒꯤ ꯌꯨꯝ ꯃꯔꯦꯜꯗꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯣꯠꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯊꯣꯏꯒ ꯃꯥꯒꯤ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯅꯤꯗꯨꯒ ꯀꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯍꯧꯖꯤꯛꯀꯤ ꯎꯆꯦꯛꯇꯣ ꯑꯃꯨꯛ ꯂꯥꯛꯈꯤꯗꯔꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯃꯨꯊꯣꯏꯅ ꯂꯥꯛꯂꯔꯣꯏ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨ ꯄꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯅꯣꯡꯁꯨ ꯇꯥꯗꯧ ꯃꯥꯜꯂꯤ ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯑꯃꯨꯊꯣꯏ ꯅꯣꯡꯁꯦ ꯈꯔ ꯇꯥꯔꯛꯂꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯌꯦꯡꯍꯧꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤꯒꯗꯨ ꯄꯨꯔꯒ ꯆꯥꯎꯔꯕ ꯆꯤꯡꯒꯨꯝ ꯀꯌꯥꯒꯤ ꯍꯧꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯂꯕꯗ ꯑꯃꯨꯊꯣꯏꯒ ꯅꯨꯡꯁꯤꯒꯅ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯗꯨꯅ ꯑꯍꯤꯡꯗꯨꯃ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯑꯃꯨꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯑꯃꯨꯛ ꯀꯥꯏꯅꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯅꯨꯡꯁꯤꯅ ꯄꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯆꯥꯅꯅꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯃꯨꯛ ꯂꯥꯛꯇꯨꯅ ꯆꯦꯡꯒꯨꯝꯁꯤꯡꯗꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯕꯨꯁꯨ ꯆꯥꯅꯅꯕ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯣꯏꯗꯤ ꯄꯥꯏꯕ ꯉꯝꯕꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯗꯤ ꯄꯥꯏꯕ ꯉꯝꯗꯕꯅ ꯌꯥꯝ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯅꯨꯡꯁꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒꯅ ꯃꯄꯥꯕꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯤꯟꯗꯨꯗꯒꯤꯁꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯤꯡꯂꯝꯃꯤ ꯑꯃꯨꯊꯣꯏꯅ ꯅꯨꯡꯁꯤ ꯃꯐꯝꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯐꯝꯁꯦ
ꯍꯣꯡꯂꯁꯤ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯅꯨꯡꯒꯤ ꯑꯍꯣꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ ꯅꯨꯡꯁꯤ ꯅꯥꯕꯗꯒꯤ ꯑꯃꯨꯊꯣꯏꯗꯨ ꯌꯥꯝ ꯋꯥꯔꯝꯃꯤ ꯀꯞꯁꯨ ꯌꯥꯝ ꯀꯞꯂꯝꯃꯤ ꯑꯃꯨꯊꯣꯏꯅ ꯅꯨꯡꯁꯤꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯆꯥꯅꯕ ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯝꯃꯤ ꯑꯃꯨꯊꯣꯏꯅ ꯅꯨꯡꯁꯤꯒ ꯃꯆꯥꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯅꯨꯡꯁꯤꯕꯨ ꯅꯥꯕ ꯐꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯡꯁꯤꯅ ꯑꯃꯨꯊꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯌꯥꯝ ꯄꯦꯟꯖꯗꯨꯅ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯔꯝꯃꯤ ꯑꯃꯨꯊꯣꯏ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯄꯥ ꯅꯥꯏꯗꯦ ꯄꯟꯊꯨꯡ ꯂꯩꯇꯦ ꯑꯔꯥꯞꯄ ꯑꯆꯧꯕ ꯍꯥꯏꯕ ꯑꯃ ꯏꯐꯝꯗꯤ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯔꯒ ꯇꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯗꯣ ꯏꯆꯥꯅꯤꯁꯤꯒ ꯑꯩꯒꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ ꯃꯆꯥꯅꯤꯁꯨ ꯈꯔ ꯆꯥꯎꯔꯤ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯅ ꯏꯁꯤꯡ ꯆꯥꯎꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯪꯕꯅ ꯑꯃꯨꯊꯣꯏꯅ ꯃꯆꯥꯅꯤꯗꯨ ꯏꯔꯣꯏꯗꯨꯅ ꯅꯨꯡꯁꯤꯒꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯕꯅ ꯑꯃꯨꯊꯣꯏꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯤꯗꯨꯒ ꯀꯥꯏꯅꯔꯝꯃꯤ ꯑꯃꯨꯊꯣꯏ ꯅꯨꯡꯁꯤꯒ ꯃꯆꯥꯅꯤꯗꯨꯒ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯅꯨꯡꯁꯤꯅꯁꯨ ꯑꯃꯨꯊꯣꯏꯕꯨ ꯀꯧꯔꯝꯃꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯅꯔꯁꯨ ꯎꯅꯔꯝꯗꯦ ꯑꯃꯨꯊꯣꯏ ꯃꯃꯥꯅ ꯀꯟꯅ ꯀꯟꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯤ ꯑꯃꯨꯊꯣꯏ ꯑꯃꯨꯊꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ 이마는 거리부시부 따브로 헤이 아무토이 노무네 마강 나이로 마기시보 아무토이 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 강하우드나 하우갈레 눅시 하이나 거우두나 마마나 그나노 눅시보 하 마시 ngau도리브로 그냥 떠리네 마세 마빠나 뭐 nganna nupi ma thibidaba yaroidori amuthoi pukning nungsina kappi masani duga nungsiga karam taramgani ising isang maraktuda haina mamaga mapagadi maiba kauduna yengthoknaba khanakre mapunadi nungsina themli isubu kaidorage ha nungsi hairisibu isuna haiba nupi durane amuthoina wari pumma mapuda lirammi aduga kaplammi mamana ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯃꯨꯊꯣꯏ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦꯍꯦ ꯃꯪꯕꯨ ꯃꯥꯅ ꯑꯁꯦꯡꯕꯅꯤ ꯈꯟꯅ ꯀꯞꯄꯤꯁꯤꯕꯣ ꯃꯪꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯣ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯑꯩ ꯑꯃꯨꯛ ꯇꯨꯝꯒꯦ ꯃꯄꯥꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩ ꯃꯥꯏꯕ ꯃꯣꯗꯣꯟꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯃꯥꯃ ꯃꯣꯗꯣꯟꯗꯣ ꯃꯄꯥꯗꯨ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯃꯄꯨꯅ ꯊꯦꯝꯂꯤ ꯃꯃꯥꯗꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯄꯥꯅ ꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯏꯁ ꯃꯥꯒꯤꯁꯤꯗꯤ ꯃꯪꯂꯥꯏ ꯑꯣꯛꯅꯕꯅꯤꯅꯦ ꯃꯥꯃ ꯀꯔꯤꯅꯣ ꯃꯪꯂꯥꯏ ꯍꯥꯏꯕꯗꯤ ꯃꯪꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯄꯥꯛ ꯄꯥꯛ ꯊꯦꯡꯅꯒꯅꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯃꯄꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯪꯂꯥꯏ ꯀꯥꯏꯅ ꯃꯁꯤ ꯇꯞ ꯇꯥꯏ ꯐꯨꯔꯒ ꯇꯥꯟꯈꯤꯅꯤꯁꯦ ꯃꯁꯦ ꯃꯃꯥꯅ ꯑꯗꯨ ꯃꯥꯃ ꯃꯥꯒꯤꯁꯤꯕꯨ ꯐꯔꯔꯣꯏꯗ꯭ꯔꯣ ꯐꯅꯤ ꯐꯅꯤ ꯑꯩ ꯇꯧꯒꯦ ꯇꯥꯏꯔꯦꯜ ꯃꯁꯥ ꯈꯔ ꯊꯦꯛꯂꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯍꯣꯏ ꯃꯥꯃ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯥꯏꯔꯦꯜ ꯃꯅꯥ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯔꯛꯇꯨꯅ ꯑꯃꯨꯊꯣꯏꯗ ꯁꯦꯠ ꯀꯜꯂꯤ ꯑꯃꯨꯊꯣꯏꯗ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯪꯅ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤ ꯅꯨꯡꯁꯤꯒ ꯃꯆꯥꯅꯤꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯝꯃꯤ ꯑꯃꯨꯛ ꯇꯨꯝꯊꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯏꯕꯗꯨ ꯐꯔꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏ ꯆꯥꯎꯊꯛꯎ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯄꯨꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯈꯔ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯅ ꯋꯥꯀꯤꯡ ꯄꯨꯊꯣꯛꯄꯤꯔꯛꯏ ꯃꯪꯒꯤ ꯋꯥꯔꯤ ꯂꯤꯍꯟꯗꯨꯅ ꯃꯁꯨ ꯑꯃꯨꯊꯣꯏꯗ ꯂꯝꯕꯤꯗ ꯁꯅꯥꯔꯩꯒ ꯊꯦꯡꯅꯩ ꯃꯇꯥꯔꯣꯏ ꯈꯔꯒ ꯁꯅꯥꯔꯩ ꯑꯃꯨꯊꯣꯏ ꯎꯕꯗ ꯅꯥꯄꯟ ꯇꯧꯅ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯒꯨꯝꯅ ꯂꯩꯍꯧꯏ ꯃꯄꯨꯗꯤ ꯑꯃꯨꯊꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯁꯨ ꯑꯃꯨꯊꯣꯏꯒꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯅꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯁꯣꯝꯗ ꯁꯅꯥꯔꯩ ꯃꯩ ꯍꯧꯅ ꯁꯥꯎꯍꯧꯔꯤ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦꯅꯦ ꯈꯨꯜ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯤ ꯂꯩꯄꯣꯠꯅꯦ ꯅꯠꯇ꯭ꯔꯒ ꯑꯃꯨꯊꯣꯏꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯃꯃꯥꯟꯅꯕꯤꯅ ꯀꯩ ꯈꯜꯂꯤꯅꯣ ꯁꯅꯥꯔꯩ ꯑꯃꯨꯊꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯝꯃꯒꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯀꯩꯝ ꯍꯥꯏꯔꯝꯗꯦꯗ ꯑꯗꯨꯏꯇꯥ
ꯑꯃꯨꯊꯣꯏꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯈ꯭ꯔꯖꯥꯠꯂꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯍꯪꯉꯤꯗꯨꯅ? ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯄꯥꯝꯂꯛꯏꯔꯣ? ꯏꯁ, ꯁꯛꯇꯥꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯃꯛꯇꯣꯏꯕ? ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯃꯨꯊꯣꯏꯁꯦ ꯃꯒꯨꯟꯗꯤ ꯂꯩꯕꯅꯤ, ꯅꯨꯄꯥ ꯃꯥꯟꯕꯅꯤ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏ, ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ꯫ ꯇꯣꯛꯑꯁꯤꯗ ꯃꯥꯏ ꯋꯥꯔꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯊꯣꯏꯒ ꯃꯄꯨꯒ ꯑꯃꯨꯛ ꯍꯜꯂꯛꯏ, ꯁꯥꯟꯅꯔꯦ꯫ ꯈꯔ ꯀꯦꯔꯞꯅ ꯁꯝꯒ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯊꯣꯏ ꯇꯥꯟꯅꯅꯕ ꯍꯧꯅ ꯍꯧꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯥꯁꯤꯡꯗ ꯁꯥꯟꯅꯔꯩꯒꯤ ꯃꯇꯧꯗꯨ ꯚꯥꯞ ꯇꯥꯏ꯫ ꯑꯃꯨꯊꯣꯏꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ, ꯁꯥꯟꯅꯔꯩ ꯌꯦꯡꯂꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯥꯟꯅꯔꯩꯗꯤ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥꯟꯅꯕꯤꯅ, ꯑꯃꯨꯊꯣꯏ ꯎꯗꯕ ꯀꯨꯏꯔꯦ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯄꯨꯄꯨꯒ? ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ, ꯄꯨꯄꯨꯒ ꯁꯨꯝ ꯊꯣꯛꯂꯝꯕꯅꯤ꯫ ꯑꯣ꯫ ꯑꯃꯨꯊꯣꯏ ꯁꯥꯟꯅꯔꯩꯗ ꯍꯟꯅ ꯐꯥꯎꯕ ꯁꯨꯛꯌꯦꯡ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯅꯔꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯈ꯭ꯔꯦ꯫ ꯑꯃꯨꯊꯣꯏ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯄꯨꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒ ꯆꯥꯛ ꯉꯟꯅ ꯆꯥꯗꯨꯅ ꯑꯃꯨꯊꯣꯏ ꯇꯨꯝꯂꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯑꯃꯨꯊꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯒꯤ ꯃꯪꯗꯤ ꯑꯃꯨꯛ ꯃꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯃꯨꯛ ꯇꯨꯝꯂꯕꯁꯨ ꯃꯪꯉꯣ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯅ ꯑꯃꯨꯊꯣꯏꯕꯨ ꯉꯁꯤꯁꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ, ꯃꯄꯥꯅ ꯄꯨꯊꯣꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯉꯁꯤꯁꯨ ꯁꯥꯟꯅꯔꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯉꯁꯤꯁꯨ ꯁꯥꯟꯅꯔꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯁꯥꯟꯅꯔꯩ ꯑꯃꯨꯊꯣꯏꯕꯨ ꯄꯥꯝꯂꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯅ ꯑꯃꯨꯊꯣꯏꯒꯤ ꯃꯄꯨꯒꯅ ꯂꯝꯄꯥꯛꯀꯤ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯌꯦꯡꯂꯤ, ꯇꯨꯃꯤꯟ ꯇꯨꯃꯤꯟ꯫ ꯑꯩꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯁꯥꯎꯔꯤ ꯃꯥꯜꯂꯤ ꯑꯃꯨꯊꯣꯏꯁꯦ꯫ ꯃꯃꯥꯟꯅꯕꯤꯅ, ꯀꯩ ꯍꯥꯏꯅꯣ ꯁꯥꯟꯅꯔꯩ, ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ? ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏꯔꯦ, ꯅꯪꯒꯤꯗꯤ ꯁꯥꯟꯅꯔꯩ? ꯈꯔ ꯋꯥꯠꯂꯤ, ꯈꯔꯒ ꯍꯣꯟꯈꯤꯒꯦ ꯑꯩꯗꯤ꯫ ꯁꯦꯡꯉꯕꯣ? ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯜꯂꯤꯗ꯫ ꯀꯩꯃꯨꯛ ꯈꯟꯕꯤꯔꯤꯅꯣ? ꯑꯃꯨꯊꯣꯏꯕꯨ ꯀꯔꯤ ꯑꯣꯏꯔꯗꯅ? ꯑꯩꯈꯣꯏꯗꯤ ꯑꯃꯨꯊꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯖꯈꯤꯗꯦꯀꯣ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯍꯣꯟꯖꯔꯣ ꯍꯣꯟꯖꯔꯣ꯫ ꯁꯥꯟꯅꯔꯩ ꯇꯧꯐꯝ ꯈꯪꯗ ꯂꯩꯍꯧꯔꯦ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯄꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯔꯩ ꯏꯁꯤꯡ ꯀꯣꯟꯗꯨ ꯊꯝꯂꯒ ꯑꯃꯨꯊꯣꯏꯗ ꯌꯦꯡꯉꯤ, ꯊꯥꯡꯒꯠꯄꯤꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯎꯁꯤꯟꯅꯗ ꯁꯥꯅ ꯆꯠꯈꯤ꯫ ꯁꯥꯟꯅꯔꯩꯅ, ꯄꯨꯄꯨ, ꯍꯩ, ꯑꯩꯉꯣꯟꯗꯔꯅꯦ? ꯄꯨꯄꯨ, ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯣꯡꯒꯠꯄꯤꯔꯝꯃꯣ꯫ ꯑꯃꯨꯊꯣꯏ, ꯅꯪ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯔꯨꯁꯣ, ꯄꯨꯄꯨꯗꯤ ꯉꯝꯂꯔꯣꯏ, ꯌꯥꯝ ꯁꯣꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯃꯨꯊꯣꯏ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯔꯩ ꯍꯔꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯃꯨꯊꯣꯏ ꯋꯥ ꯉꯥꯡꯂꯝꯗꯕꯤꯗ ꯏꯁꯤꯡꯗꯨ ꯊꯥꯡꯒꯠꯄꯤꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯅꯔꯩ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯑꯃꯨꯊꯣꯏꯕꯨ꯫ ꯁꯥꯟꯅꯔꯩ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯊꯣꯏ ꯁꯥꯟꯅꯔꯩꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯒ꯭ꯌꯥꯟ ꯈꯔꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯁꯥꯟꯅꯔꯩꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯃꯨꯊꯣꯏ ꯍꯣꯏꯗ ꯍꯩ ꯄꯨꯔꯒ ꯂꯥꯛꯄ, ꯁꯤꯡꯖꯨ ꯄꯨꯔꯒ ꯂꯥꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯖꯩ ꯁꯥꯟꯅꯔꯩꯅ ꯂꯥꯛꯄ, ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨ ꯎꯕꯗ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯔꯩꯗ ꯂꯨꯞꯈꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯁꯥꯟꯅꯔꯩꯅꯗꯤ ꯑꯃꯨꯊꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯁꯥꯟꯅꯔꯩꯅ ꯅꯣꯡꯃꯗꯤ ꯑꯃꯨꯊꯣꯏꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ ꯁꯥꯟꯅꯔꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯊꯣꯏꯒ ꯁꯥꯟꯅꯔꯩꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯁꯥꯟꯅꯔꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯒꯤ ꯃꯄꯨꯅꯗꯤ ꯑꯃꯨꯊꯣꯏꯒꯤ ꯃꯄꯣꯛ ꯑꯅꯤꯗꯨ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯅ ꯀꯔꯝ ꯊꯣꯛꯀꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯋꯥꯖꯔꯝꯃꯤ꯫ ꯑꯃꯨꯊꯣꯏ ꯁꯥꯟꯅꯔꯩꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯊꯣꯏ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯃꯨꯊꯣꯏ ꯂꯝꯍꯥꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯔꯥꯏꯗꯅꯣ? ꯄꯨꯄꯨ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯅ ꯀꯧꯔꯤꯕꯁꯦ, ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯨꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯕ꯭ꯔꯥ? ꯁꯥꯟꯅꯔꯩ, ꯁꯥꯟꯅꯔꯩꯗꯤ ꯃꯪꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯏꯆꯥꯅꯤꯒꯗꯤ? ꯅꯨꯡꯁꯤ! ꯑꯃꯨꯊꯣꯏ ꯅꯨꯡꯁꯤꯒ ꯃꯆꯥꯅꯤꯒꯗꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯞꯅ ꯀꯞꯅ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯁꯨ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯅ
mafam amadagi mafam amada mabane leiramba umang wamang kayada thiba yaba thirami adubu nungsiga masaniga du thiba phanglamde amuthoi layamagi makhada kapli nungsiga masaniga du uningbana higik launa amuthoi na kapudu tabada kurakama leidu tonglambadagi amuthoigi manakta paisilai aduga nang amuthoira hoi ai amuthoi ni karigi kapano amuthoi nang aigi nungsiga aigi isa nigado thiba phangtre adugi kapani nangi nupiga nasagado yam nungsibra nungsi adudi ai moigi mafamda pubige nang moibu amuk hundolaga chagadra ai bu pubiyo ai moibu hundokna chaloi asumna kurak aduna amuthoibu nungsiga masani dugi manakta puraklammi nungsi amuthoigi wakhalda masayam sona masani duga kurak singi leifamda leirammi nungsina amuthoi ubada yam harauna kaptuna koli masani dusu yam sauramle mapa ubada harauna chinsilai amuthoina masani dusu konsili nungsina aidi nang amuk hana uba phanglarui haina khalurabani masani duna babase isingi saududa sigraina kayada waruda baba imaga nasa nigana kayang wana abu thizaki amuthoina ai laklabasidi noigi manakta ai noibu doklamdaga mafam kari su saloi ai kagi siduino noibu doklamdaga adubu ngasidi iba wa mahage munne tawko amuthoina taibangi wari puma tamlami mama mapa mapu sanaragi wari pumba nungsisu hanadi mangna haina hairambani adubu haujikti karino haiba khalai warisi tarab matungda nungsi yamna pakhatlami amuthoiga lapnaradra haina nungsina kurak singduda wari pumba lirammi kurak singdu ahanbadi thajaramdi konadi thajarakli aduna kurak singduna usek oya kayada pautamlammi paudu sum sandokibana nongmadi kuraktuna nungsida nungsi nangi nupagi warise asingma khangninglabadi mafam asida chalo adu yenghalo mafam asida layoiraba chahi lising heni hingdu lairaklaba ahaloiraba hangoi borabi leibani magi munakta satuna warisingdo amukta tamuso aduga asingdo loina khanglani asumna kuraktuna haibadagi nungsi amadi amuthoiga masani duga laklammi layoiraba hangoi borabidu sarbu uzaumagi makhada leirammi nungsiga muthoigana khurumjaduna waribu lirammi warisingnu tarab matung hangoi borabiduna amuthoibu kausillammi aduga makokta nanthaduna yenglammi amuthoi nangi mapoksidi manglansu taibangsu manglani mapok anisi tayone punsi mahing khene adubu nungsi baibasidi chap manai punsi amada mapok ani phangjok tamlamne adunane kasi nang nataribu dosa nungsigumna masapana paibu ngamjibado nungsina adudi matau kramne phagani amukta takpiyudo hangoi borabi yamna loi amuthoibu noiga lapnaba ngamdanaba aina laigi khudap am pirake aina chahi kaya thamjinjarakbani haujikti aingona kanatre si amuthoi sijilu hana amuthoina khudap do sijili hangoi borabiduna khudap asina nasaga loina duna leiba makhaidi nungsiga nasani siga lapthoknaba ngamloidabani khudap asi nangi taibangi punsidasu adumak loinagani nangna phana lapna leirabasu khudap asigi matengdagi mapok anisi chatpa phangladabani ko asumna sahi kaya nungsiga masaniga du nungaina leirammi masani su pakhang nei sabi phare haujikti nungsigi sagai na tei kaya su thengnaduna punna kunda laita tu leimina rami amuthoi taibangi mapok tu kaukhoki rami nungsiga masani ga du yam nungsi manbana adubu nongmadi nungsiga masani ga du tumthabaga taibangna migap thoraklammi amuthoi na migap tholakpada amuthoi du kudi hip tu leirami amuthoi sire haina poloina ba thorang tawduna amuthoi du kudagi hawgatli miyam puma kibuna senei kona thangda amuthoi hingalakle haina mayamna langnarami
Mamaga mapaga mapugado yam haraurami sanare kaplambadagi Amuthoi manakta chensilai. Amuthoi miku khare ingangai hangoi burabi wadu ningsingi aduga mukhaku sadu yengi hangoi burabi na pirakpa sanagi khudoptu makuta siraga leramdu ubada Amuthoi bhap tarami. Amuthoi gi ahing amana nungsi amadi sanare giri chahi kaya oirami. Amuthoina mapuda wari pumalirami mapudi Amuthoi gi wadu thazabana masu Amuthoi bu senazarami tumba khudingi. Amuthoi ga sanare ga su duhongduna nungaina leminarami aduga nungsi ga su yam nungsina leminarami. Amuthoina tumba khuding Amuthoina hawatri phauba sanare ga nungsi ga na senazaduna nungaina nungsina lekhirami.